ngasi se ahal khara phaminajabani ahal singsina makhoina nungai jabase macha masu singi mai paglakpa nungai ba wari da nungai isam sam na haira kanda macha singi parikha gi result out ka lakpa matamda mark wangna phangba mai pakpagi nungai ba punsida mahaki career da thabak ama phangbagi or any achievement amada nungai jaba thamjaningli ba wafamdi agi nuksijaraba mahiroi singda ekhoi bu pokpiri ba ima ipa singbu chokto hange harau hange harabadi nahaki hona jamalna phangba mahiduna makhoigi nungai jabani nahakna noklaga ima pabungna su nokadoribani nahakna nungai tabada ima pabung su wagadoribani aduna nahakpu tabung pana sida sembirakliba pubirakliba pokpirakliba ima ipa harau hange wahange nungai hange nakoi khutta loi leire hotnaba lepa yade hotnaraga mai paglakpa miyoi ama oibada afaba miyoi ama oirakpada ima ipa nasu soiden makki haraugani haba wafama si ngasigi atenba video sida ai thamjage ima ipa bu luna tawbiyu harauhanbiyu haba wafama si thamjari. Thank you very much.